Akashbani Imphal R.K Gorani na pau pajari ahanbada maruoiba pau Manipur da ngasi malemgi tourism de raija gi thakta pangthokre raija gi environment amsong climate change bibagi director Dr. T Braja Kumar na hairi miyoiba khunawina mausa gi sakta munushi na ngak selabadi mausa gi khalasi kanmangamgani India Med Bibag Imphal Sector na hairi raija asi mafam ayambada numinini humni asida akhak araw yawna nong sugani प्रधानमंत्री नरेंद्र मोदी की पुनिंग की वा मन की बात के सामने कुंतरुक सुबह एपिसोड हयंग अयुक पुंग 13 आकाशवाणी की थोंगदा संदोकनी अमसुंग प्रधानमंत्री नरेंद्र मोदी ने ngasi उड़ीसा लुपा कोटी लिसिंग हुमफुरम की साको थरंगी प्रोजेक्ट खरना उरोप युंग तंगख्रे खरना जत्रा हुनख्रे Manipur da ngasi malemgi tourism de raija thakta pangthokre mapung oiba thaurom Manipur tourism na sinduna Imphal West jilla gi thangi banda leiba chairau singda pangthokhi kumsi chegi palan thorom asi hiramna tourism and sustainable transformation haibishini thoromaduda chief secretary Punit Kumar Goyal na hai sarkar na rem scheme gi makha da raija asi tourism sector bo malemgi thakta masa khangana ba honari masida natan haruk liban ha singbo sentok henmai pandam da na samwa romda cabin crew amadi hospitality sector da training pibi thabak thorom sing makha chathari Sri Goyal na hai sarkar gi makai digi sustainable tourism haiba sida hena meng thamduna infrastructure sing sem sabi thabak sing paikhatli khongthang asi raija asi mipum khuding mutta tourism gi makai digi sentok leina hingnabagi lambi pinabagi ni tharungi saruk amo ina nat ke bijagoi isai ama yaungna tongan tongan thorom sing pangthokhi Amaromda World Tourism Day Mari Lenena District Election Officer Bisnupur Sinduna ngasi Imphal Peace Museum Maibam Road Pasing Nambolda Jilla asigi oiba Systematic Voters Education and Electoral Participation Sway Program ama pangthokhi thoromaduda Jilla asigi Deputy Commissioner Puja Elangom hawdokhi Numit asiga Mari Lenena hanagi Mukhyamantri Nongthomen Biren hai Manipur ki mahoksa ki phajaba amadi ina khulaba na chanabi sing asi yokhatuna tungi mirol singda khanghan bagi tangai fadaba lei social media thagat pawarol amada Sri Biren hai tourism hai basi lamkoi ba khagnate masida amaga gi marakta nungsinaba amadi punsinaba yauri mangna hai aikoi pun amato oin honaduna Manipur bu tourism gi lamda hena khumang sauksin minaba hona minasi Raiji Environment amsung Climate Change Bibagi Director Dr. Tarong Braja Kumar Hairi miyoiba khunai na mahoksa gi sakta mu masak khangna nungshira ngak senba amadi tona tinaduna hingbana kaitharakliba mahoksa gi khal kanmangamgani Raiji Director of Environment and Climate Change na sinduna ngasi porompata leiba bibag asida Nation First at the Rate 75 campaign gi saruk am oina pangthokiba Green Education Program at School gi thorom na saruk yaraduna mahakna hai Malengo ina kaitharakliba mausai khalasi lepa leitana honarabasu ngasi phawbuda kanmangamdana lakli asigumba kaitharakliba mausai khalasi kananabagidamak miyamna mapung oina ahal oirabasingna hawrukliba mahiroisingda takpi tambiba amadi masigi daita asi sinarambagi tangai fadaba lei अहानबी ओइनदि अखोइगी डिपार्टमेंट खंजबसि फर्स्ट स्कूल हुंद्रा मासदे अखोइ प्लास्टिक बॉटल बैग सिमदे अखोइ गहंजरागनि स्कूल खुदिमक्ता मसि कमदो मसिनागदे अखोइ डेमोन्स्ट्रेशन तौजगनि डेमोन्स्ट्रेशन तौरगा मदुगिदु फजना यूटिलाइज तौबिननबा अखोइ स्कूल सिंगदसु आई चसरके स्कूल सिंगदा हाइबा सिंगल यूज प्लास्टिक बैन तौबगा मरि लेनेना अखोइना बिजगदबा प्लास्टिक बॉटल बैग से फजना यूज तौनबगी ओजासुन ट्रेनिंग तौबियु साथे तापियु bottle to be makhum lokthog squeeze to biraga makhum thadabiba so that minimize the space aduga matam chana madugo khana lokthog biba u sara mayam thabirangani tawing sung unintho among this to di hinganji haiba pandam sangtilakpa maximum level la ekogi waste management to kiba waste okoi ohelakta Thorumda Manipur Pollution Control Board ki member secretary Dr. W Roshan hai Mauk Saga miyoiba khunaiga Tana Thana Yadraba Mari Lane Haibasi Equi Kudimangna Kangba Amadi Hauruk Libanasing the Kangan Bahibasi Yamna Maru Oi Amadi Karigidam Equina Mauksa Amadi Environment Pukanba Ngaksenba Tangai Padabadu Libano Haibasi Nitina Kanglaba Matamda Malim Goina Kaitara Libam Hausagi Kalkan Mangamgani Rajapal Ajay Kumar Valana Thanski Taratreta Imphal Rajbaban Hagdokiba Nation First at the Rate 75 campaign Gisaruk Amoinangasi District Agriculture Office Thawal Nanjila Sigi Kangalaba Lomi Singda Lowising with the Sanga Polam Sing and Tokre Jilla Sigi Agriculture Officer Pangtoba Tharamadu Deputy Commissioner Hana Kamaina Athobe Mitunglet on a Saruk Yaradun High Laybak Asig Amadi Lomi Sing Semilon Pagalhan Bagidamak
Bharat Sarkar amadi Rajya Sarkarna tongan-tonganba yaifa thorong kaya lakhotuna laumisingda kanaba piduna lakli mahakna hai. Main focus is to help the farmers for economic growth haibagine aduga purpose ama laibagi asise pithokpane masida aikoina district agriculture officer na magi scheme makhada pithokpa miyam se mayamna phajana sisinaraga self reliant oina naba aduga aikoigi Manipur gi economic growth da aikoigi su support tawna naba cooperation pina naba tawjabane aduna self independent oiba aikoi se yam develop oiba state oi halase haibagi importance to piraga asigi se baikhat pane. Seba Saptagi Saru Amo Oina Akasbani Imphal Ipaw Kangmuna Tangkak na Sandurakliba Akanaba Tarungi mga suba tangkak hayang ayuk pungter kamini nifuda Akasbani Imbalda Sandokani. Minute kun Sandokadaba Revolutionary Steps for Inclusive Development Haibasida Ahong Sangbam Mobi Senior Journalist Amasung Kogi Mihut Naurim Victor Unadna Wari Sanaba Tahan Jagani. Tabiriba Pawasi Akasbani Imphal Dagini. India Med Bibag Imphal Center na haidi Raijas ki mapam ayamada numit nini humni asida akak araw yaw na nong sugani. Pawasi na makata na hai tameng nong senapati amsa ukrulda akak araw yaw na nong sugani amadi Sandel Surasanpur amusong perjoli mapam kayada hayeng nong surabayay. Numit humni sa tarak pa awang no po Raijas singi oiba NSS Festival nga si ukrulda Petigru College taloy sinkre Integrating Youth for Peace and Sustainability habi hiram da pangthokiba festival aduda awang po Raija singi NSS volunteer singna saru yaki. Tharomduda saru yakiba Meghalaya dagi NSS volunteer amana hai festival asina awang po lamdamda leminariba kangnup singi nat tanebising khangminabagi tanja adu piri mahakna hai. So it's of great pleasure for us to be here in Ukhrul. We're the volunteers of Meghalaya for NSS Youth Festival, and it's a really beautiful place. Ukhrul is beautiful, like the weather, everything. It resembles Shillong, but Ukhrul has a vibe to it. And we all came here, we gathered together, we get to see different cultures. It's a really good opportunity for us to learn about all the cultures from all of our northeastern brothers and sisters. And yeah, it's really beautiful to be here. Thasiga taratrete hoduna mathang thak ani phawa Bharat sinba thuna chathariba swasthya seba campaign ge saruk amoina Ministry of Information and Broadcasting Central Bureau of Communication Field Office Sandel Imphal Region na SNDD TRTs Kaleidoscopic Artists Association Imphal Pune Sinduna swasthya seba risini kunmangi matangda akhanab outreach program mangasi kaksingda pangthokre. Integrated Rural Development Service Organization IRDS o wangjingna sinduna Child Rights to Protection habi hiramda nomagi oiba jila thaki khananenaba tharoma mangasi Thaubalda leiba Ketri Sanglenda pangthokre. Tharomaduda athobe mithunen oikiba Manipur Commission for Protection of Child Rights ke chairperson Kaisam Pradeep Kumar hai leibak aski tungilai bu lepko doriba angang singbu ngakpi senbinaba amadi lam khangda mangkhidanaba honaminasi. Irabo Thabunga Mari Lenana ngasi Imphal District United Clubs Organization amasung All Andro Maira Paibis Association na punna sinduna Panam Garden Androda u thakre. All Manipur United Club Organization amuko giming makada pangthokiba tharomdu da myo isamaromna saru yaki. Raijas ki Imphal jila handak thokiba isa waduna maram oiduna jila aske manung chana leiba lamlai kendra da isa wadu hantakraba matung da hauji labuk ayamada law phau pambi sing paksana sire masina maram oiduna maike adom gi lawmi sing kok da khut hapagi phibam da lakle kendra asigi labuk sing da phau pambi sing ori phibam yang cheluraba matung da pawmi sing unabada MPCC ki member asoibam deven hai lamlai kendra asi lawu singuna maram maru oiba sinpham oiduna hingba kendra ni maram asina Mailena Bibag sing Maikay de Mayang Sangdona Isawi awana ng krablong missing asida pangbay aptang bang sing pinaba pungning sing silakli. Raija astalay bahong guard sing nataliba dabi sing taksila doon tonga pointra mato yawba siro lamang asi Rajapal Ajay Kumar Balade pisin kre. Luang samam talaba Manipur Home Guards Welfare Association Office sa pangtok pa pawgi mipam amada Association ginong nakalaba President Yangle Mangin Hai Zero to the egg amasung rules ki matung ina association na taliba dabi sing tha ama ki manung da thabak ta onthok pinaba wapam sing palli. Pradhanmantri Narendra Modi ki pungning ki wa man ki baat ki sama kuntaruk suba episode hayang ayu pung 13 da Akashbani ki thongda sandokani. Tharomasi Air News
DD News, PMO amasung Information and Broadcasting Mantralayagi YouTube channel singdasu live streaming tawgani. Thorom asi LRS Rasanpurdasu sandokani masigi Manipuri wahanthok Pradhan Mantri na wangang bahek loibag Akashbani Imphal sandokani masi Numidang pung nipan dasu amuk hana sandokani direct lol singdana mathangi numita sandokani. Paugi maraktan atian ba break ama. NABH Panglaba AOI Babina Specialty Hospital asida Medical Oncology, Hemato-Oncology, Pediatric Hemato-Oncology, Haibadi Ahan Sing amasung Angang Sing the Naba, Cancer Makal Kudingmaki, Anoba Makalgi Chemotherapy, Hormone Therapy, Immunotherapy, Amadi, Targeted Therapy Gi Makal Season Aduna, Lying Bada Kudong Chaba Piri, CMHT PMJAY Health Card Amasung, Government Employee Singisu Kudong Chaba Pizari, Dr. Singna Tumor Board Pamduna, Anaba Singi Lying da Chowna Mating Pangli, Akupa Marolgi Damag, AOI Babina Specialty Hospital, Sajiba Jail Road, Khabaisoi, Imphal East, Tanabiu. Akashbani Imphal dagi pau tabiri. Pradhan Mantri Narendra Modi na ngasi Orissa gi Jarasugurada lupa koti lising humpurum gi tongan ba chakot thorangi project kharana urep uyung tamkre kharagina jatra hunkre. Project adugi manungda telecommunication, railway, higher education, haksel, skill development amoso rural housing na singba yauri. Pradhan Mantri na Antodaya skingi makhada beneficiary lising yankhaida tingbang pibagaloina na IIT nipan hangdong na ba wapam sulaw thoki. Khongset asda Sri Modi na Orissa gi Behrampur dagi Surat ki udna phawasian gadaba Amrit Bharat Express railgari sulam thaki. Lupa koti lising amga chatre sang na paket ki ba railway project asina miyamgi chathok chasing ni pambai hena fagat halagani. Pradhan Mantri na lebak asigi masang mathum tana sajaba lupa koti lising kontratre sang na paket pa 4G gi mobile tower lising mapudrataret sangwa so hogdokhi. Haujik sanabagi pau Khaidem Geetchandra dagi. Raja Sida Hanbo in Pangtuk Liba District Olympic Games listening and Kunmanga Gingas in Marini and Benumita, Tawal Zilagi Mapam Tarom de Tongan Masana Sing the Atway Hentanaki. Sepakta Kromosana da Nupigi final da PYDA Pakang Kong Kairakna, YASTA Tawal Wang Matabu Toiduna Sanagita Kaman Loki. Nupagi final match da PYDA Team B Pakang Kongna, YASTA Tawal Wang Matabu Toiduna Sanagita Kaman Loki. Koko Masanagi in a Nupigi final da Basu Kangabongna ACEASDO Hirokbo Point Kuntrani Toykunda Toydina winner Oiki Nupagi Dana Hirok Higher Secondary School na ACEASDO Hirokbo Point Niputaruk Kuntra the Toydina winner Oiki Football Masanagi final match da CYSA Kangabongna HKKSA Hauka Kiambo Panjal Anishino the Toydina winner Oiki Volleyball Masanagi final da KSA Lamdingna Liwa Lamdingbu Panjal Ahum Anida Toydana winner Oiki. All India Football Federation gi Makada DSA Cutting Ground Sathariba Konithoi Suba Lehau Debi Memorial Super Division Football League Lisingani Kunmanga Kontor King Asi Sanaki match da LNLCC Langmaidongna KSAWC Kairak Makhabo Panjal Mangasino da Toiki. Atopa match amada SWC Kairakna Sugnu Football Club po Panjal Manga Sinoda Toiki. Tarantoi Suba World Para Athletics Championship Lisingani Kunmanga New Delhi da Laiba Jawaharlal Nehru Stadium da ngasidagi haukre numit mapani chumna chathagadaba championship asida punna medal event chamaga marfu tarukta athoi hen tanagani Bharat goina punna sanaroi humudrana championship asida saruk yagani Gorani. Haujik aroibada maroiba pau amuk hana Manipur sung asi malengi tourism de Raji thakta pangthokre. Raji Environment amsung Climate Change Vibhag Director Dr. Taurangman Brajakumar Hairi miyobe kunaina mauksagi sakta manungsi nangak selabadi kaitharakliba mauksai khalasi kanba ngamgani. India Med Vibhag Imphal Center na Hairi Rajas ki mapam ayambada niminini humni asida akak araw yauna nong sugani. Pradhan Mantri Narendra Modi ki pungning gi wa man ki baat ke sama kuntaruk suba episode hayang ayuk pung 13 da Akashbani gi thongda sandokani amasung Pradhan Mantri Narendra Modi na ngasi Orissa da lupa koti lising humpurong gi tongan ba sakot thorangi project kharana urip yung tamkre kharana jatra hunkre pauloi jare.